ngasi ayu phongkiba tongan tongan manipuri se phongsingdigi amasum thokiba thagdo wathokingdigi maruoibe I pauksing khongasaraga manipur top channel gi maikeidigi mayamna thamjagi hanbada lupa crore songa gi mathakta overdraft tabadagi RBI ni state ta warning torakre Maharashtra gi Nagpur da base toba Reserve Bank of India RBI gi central accounts section da hangba Manipur Sarkar gi account da lupa crore sangwa gi mathakta overdraft tabaga loinana bank asina state government ki account asida athuba matamda means ama natragana ama sizinaduna yamdrabada lupa crore samagi balance lehananaba state ta akan warning torokre haina thajabu yaba mafamdigi fangba source amana phongdorakli Nagpur gi central headquarter da hangniba state ki account da lupa crore sangwa hena overdraft tari basi matam gi oina tongan ba ministry singdagi pirakfam thokpa phansing mamang na thadarakpa fund mafam matam sana sizinaki haibigi sapsa ba utilization certificate sing ayambana mari lenaba ministry da piba ngamdaba amasum resource mobilization gi sang nemba amadi araiba fund tangai fadaba thabakta sizinagadaba CL gi award pa leibadagi RBI gi drop hena lakshin badagini Resource irai leitana tangai fadaba development program pakhat panasu overdraft tabagi maram oi hairi mamang lupa crore sa maram overdraft tarambadagi RBI gi sendoi sauna loan amadi ways and means advance laksinduna overdraft takidaba lekre कर्मचारी सिंगी थागी तलब अमसुम पेंशन सिंगी पिफम थोको पेंशन की सेंफम पिथोनब मिनिस्ट्री ऑफ फाइनेंस न पिरकपा monthly entitlement की सेंफम खक्तना सरकार सलाइबगी मोंग दलेरी रिसोर्स इरै लेतना development work sing paikhatna ba hona bada masit oina RBI digi drop hena toxin mudigi hauzik sauna overdraft tarakli basi means ama natragana ama sizinaduna ko hona ba open market digi loan pushin ba natragana center digi asoba financial package launa ba hona drabadi mathang tha digi tolob amadi pension sang naina phangnadaba yana leire हौखिबा था मंगा मो असि स्टेट की सेल थुम की फिबम खांगसोक सोक्सलकपदगी था की ओइना पिथरकपा मनली इंटाइटलमेंट की सनफमना स्टेट एक्सेकर बैलेंस ओइना लेहनना बहोना दुना लाकली स्टेट्स एक्सेकर की बैलेंस खरता ओइरबसु लेहनना बहोना बदा था की अनि सुबा सयोल गी अरोइबा सयोल फावबदा डिपार्टमेंट सिंगी ग्रुप खाइदोक लगा तोलोब अमदि पेंशन सु अनौबा 6 द पीरि हाइरि अमरमदा Handak November thagi oina ngarang office award matam center na usin nasina lupa crore samri yankhai rongi maintenance ki saruk yauna monthly entitlement ki senfam thaturakre hari thaduragriba senfam asidagi karmasari lising humdra rom amasum pension lising kunthraga manga rom gi tolop amadi pension gi benefit oina sizinafam thoklabasu entitlement asi amukta da somlap oina sizinabagi muhutai state एक्सेकर की बैलेंस लेहनना बहोनबदा हनकसु ममांगी मतौगुमना रूस्टर सिस्टम दा तोलब अमसुम पेंशन थादोकनब थौरांग तौबु उब फंगदि कर्मचारी अमदि पेंशनर सिंगी सैलरी रेगुलर नतबा अत स्टाफ की ऑनरियम अमसुम पेंशन पीबद थागी ओइना लुपा करोड़ समरिरोम स्टेट एक्सेकर गी सतपनिना स्टेट एक्सेकर लुपा करोड़ यांखै मुका तुंगसिन मंगमली Balance asida development work ta sejina thokpa tarabadi nauna draft tawbigi tangai fadaba masum overdraft taragana tadana ba loan pushin ba mathoktai hairi saira asida ngarang nungthildagi hauna category kharagi karmasari gi tolop amamamdi pensionary singi normal pension khaktamak thadokpa hokre ngasina diwali kumai gi bank su office suti oikhibani thadokidre haujuk lairiba phiba masida November 3 ki ningol sakuba nangnaba paksana tolob amasum pension phangnararoi hairi hainasu pausina makhatana phongdorakli makhasa tharak poina memra tendak na maruiba I pauksun pizage sugunu kendra da MI gi sugudaba thabak work order lawda department sara tarapi dragadi work order piroi hairakle MLA Ranjit Minor Irrigation Department की मखार सुगुनु केंद्र की मनुंग लेब तोवान मफम मंगादा लौमी मियाम गी यफनबगी पुन लुपा करोड़ अनिगा लाखमार फुरोम संगना पैकेट कदब थबक सुनबगी वर्क ऑर्डर लौदा डिपार्टमेंट असिगी मैकेदगी सादा तारागी सेंफम
पीद्रगदी वर्क ऑर्डर पीरोय हैरकले हिरम सिगी मतंग मणिपुर की चीफ मिनिस्टर एन बेरेन मियेंग संबिदुना खुदक्ता वर्क ऑर्डर पीबिदुना थबक सुबा हौहनब यानब मियेंग संबियु हाइना सुगुनु केंद्र की एमएलए के रंजना फोंदोरकले ngasi Congress Election Campaign Committee Kaksing Kuno amasum Development Committee Kaksing Kuno wani na punna sinduna ngasi walk number 1 thongam ima Kalikagi laibungda pangthokiba Congress Party ki nomgi oiba political conference ka loinena hana BJP ki mirepta vote piduna sagolamba imung nifugo humdoi gi voter samaga humdrago humdoi romna nauna Congress ta yorakpada harau taramna opagi thoramamada MLA ke ranjit hai Manipur lengang state asitigi corruption maru phongna muthatkani hairaga lomi miyam gi ising phongana nabagi yaifa thorangi scheme project sing paikhat ka dauriba minor irrigation department work order pige scale gi percentage sada tara pu hairakpasi lebak thibani Sugunu Kendra ki lomi miyam ki khalaga mahakna minor irrigation department da lupa lakh yang khaiga nipan ga lising nifuga mari sangna kaksing kunau the construction of PW across Fumlo River with lines canal Umathel da lupa lakh yang khaiga nipan ga lising nifuga mari sangna construction of PW across Muklangba Maril with line canal Umathel Happy Singh Foothill gi Haipi Hobi Beles the Lupa Lak Maudraga Tareka Lising Nifuga Matoi Sang construction of irrigation tank Sugunu Kabuk Beles the Lupa Lak Kuntragum Doiga Lising Kuntraga Matoi Sang construction of RLI scheme with line canal Amasum Sero Makhalekai the Lupa Lak Kuntragum Doiga Lising Kuntraga Matoi Sang construction of RLI scheme with line canal Haidiba project Mga Sigia Pun Wesen from Lupa crore aniga lakh marfu henbagi tender loiduna bank guarantee fawa piraba matungna work order piram daida MI department na apun work order gi senfam dagi sa da tarapi dragadi work order piro herak pasi lomi miyam gi khalaga lenga asina athuba akan mamiyeng sang biu hainasu pausna makatana fongdorakli Makasa tarak po na to pamarueba paumana lalhoba sing mausagi punsirol da halakna balengak na nahona na apil tokre wari sanaraga waroisin puraksi lengak lalhoba sing mausagi punsirol da halakna ba masum mukna ba loisinduna wari sanaraga waroisin puraksi haina Manipur lengak na mari leina bu khudingmak na apil tokre Wapam masiga mari lainana Manipur lenga ki home department na thadurapa sirola manahai state asida khunda minariba phurup singi marakta nungsi sana leiba ngamna na ba amadi sako thorang ki thabak sing khumang chaukshin ba ngamna ba lan hauriba toan lahurup singna Manipur lenga ka wari sanasi Mizoram yaudana awang nokpoki lalhurup singbu mausagi punsida halakhanabagi panamda Ministry of Home Affairs ki makhada haukiba kumja English samapan maudragni pandagi hauna scheme for surrender cum rehabilitation of militants in northeast haudoktuna lakli scheme sigi makhada lenga ka MOU khuyek pinakhiba lup nipan gi mathak khakta natana atopala hurup tagi sangjarakpa miyoi kya amadasu scheme sigi kanabasing phonganduna mausagi oiba punsida halak hanba ngamkhre scheme asi kumja English singani ga taraga nipan amuk hana semdok semjin dauduna aina thingkraba lahulup singdagi sangjarakpa singda ahenba khudongchaba kya pikre haidi Ministry of Home Affairs ki scheme sigi makhada pidi tuan khudongchaba singasi maru oina khulai ga konana sangjarakpa singdana pigani adomaina ma phibam matamgi matungina khulai yaudana sangjarakpa lup singdasu scheme sigi kana ba dum pigani Sangjaраglaba kadar singi scheme sigi makhara ahanba tangka ki oina rehabilitation center da thamduna tungi punsida komna hingba yana naba makhal kyagi training pigani Sangjaраglaba kadar sing aduda tha khudingi lupa lising taruk tha kuntraga taruk subna stipend pigani adumaina ma karamba miyoida am kayam yamna stipend pigani haiba dudi lengakna lepkani Sangjaраglaba kadar sing de scheme sigi makhara lupa lakmari bank ta fixed deposit thamgani hairiba senfam adu kadar singna rehabilitation center da sahi ahum leiraba matungda lauthoktuna tungi punsida hingana na ba hona bada sijana ba yagani hairiba khudongchaba sing asigi mathakta LMG sniper rifle RPG Pika
GP MG amadi rocket launcher na singba khulai sing loinarakpa kadar singda lupa lakh ama pigani AK-47 AK-56 AK-74 loinarakpa kadar singda lupa lising yang pigani grenade hand grenade amadi stick grenade loinarakpa singdana lupa lising ama remote control device sing loinarakpa kadar singdana lupa lising manga amasung kapayari benungoi maru amada lupa yang pigani hari Serol asina makhatana hai IED loinarakpa singda lupa lising manga pokhai hananaba masa kg amada lupa lising ohum landmine loinarakpa singda lupa lising manga amasum wireless short range set loinarakpadana lupa lising manga aduga long range set ama loinarakpadana lupa lising tarapi gani satellite phone loinarakpa singdana lupa lising nifu HF communication set electronic loinarakpa singdana lupa lising tara amadi detonator loinarakpa singdana lupa chamadagi sahum phawba pigani so hari panmayabadi manipur ngakna khulai paibagi ihawasi inglisingna loisinna ba pandamna miyeng thamaga kayarak hanna lahulup singda appeal tawkiba lekre adumapo lup ayamana khulai thatoktuna mausagi iselda tiningbagi apamba phongdorakpa leitri masigi sumatakta khulai thatoktuna laingakta sangjarakpa natraga wari sanabagi wafamsu yaningi haibagi ingit amata pirakhiba leikhidri haina pausina sumakhatana phongdorakli amarom na tentakna paungtang myamda hapsage diwali gi bombula pokhaibi makhol na thangal kaithil nilkhongbagi sang khudong thiningai oikhi bombula thabam masum yonbada athingba leirabasu diwali kumai ga mari leinana bombula thabigi makhol na imphal gi thangal kaithil da nilkhongbagi sang decibel 87.5 yauba fawba yauduna khudong thiningai oiba thaktagi yamna hena wangba thingnakhi Supreme Court na leba sigi state amadi unit territory singi pollution control board ta pirakhiba yathangi matungina state sing amadi union territory singda maru oina diwali kumai gi matangda bombula thabadagi thokpa nil khongbagi sang amadi nungsitta amotpa yawbagi sang onbagi thaba lokhatuna lakli state asida su sayesi gi oina Manipur pollution control board na diwali kumai gi mari leinana ngasi numidang wairam pung 6 tagi hauduna nitya pat chuthek amadi MG Avenue da sound level meter sizinaduna bombula thabadagi thokpa nilkhongbagi sang onbagi thabak satakhi haina supali marak thana state sigi wangbara thokpa pawama sahi taraga mari gi nupa masa serana na sizinabagi damak nupi oza sahi tara jail gi sairak phangre Chandigarh district ko na oza nupi amada mangon na tuition tawa masagi sai taraga mari suraba nupa masa amabo sexual gi oina serana na sizinabagi damak sahi tara jail gi sairak pikre court aduna convict aduda lupa lising taragi fine amasu piankre nupa masa adugi mama mapa sina thangalakhiba wakat amada protection of children from sexual offense POCSO Act ki section 6 ki makhada case ama police na oza nupi edu English ngani taraga nipan gi me kunga marida fakhi angang aduna NGO amagi counselor amada crime adu phongdokhibagi matung mama mapa sing aduna police ta complaint ama thangalakhibani oza nupi aduga nupa masa aduga gi imung manung sing adu amaga fazana khangnai nupa masa adu amasuma ki masena September English ngani ga taraga tereta nupi aduda tuition to bhauki matam kharagi tungna oza nupi aduna nupa masa adugi mama mapa singda makoigi masa nupa aduda mangna hena ningthijana takpiba ngamnaba makoigi masa nupi adu tongan ba tuition to formda thakhina ba hairakhi mama mapa singna madu tawkhraba matamda nupi oza aduna mahakna tuition tambiriba nupa masa aduda sex gi oiba seranaba sizinaba horakhi March English ngani taraga nipana nupa masa adugi mama na makpu tuition chatpa tohanki madugi matungda oza nupi aduna magi mapuroiba amasum nupa masa adugi mama mapagi mamangda nupa masa adubu magi yum manungda solon silaga thamki yumlona basingi matenga lonena nupa masa adubu rescue toki haina sifungdoki makhasa tharak poina myamna tentakna thamjage Govindaji temple bona wakhal tahanbiba mathoktai YKAL ima amaibi singda Janamitra Saishilu hairakpa haibisi wakhal suwairaba miyoina ngangadaba wangangni Bari Sarbana Satakiba Tawong atu yamna loser daba Tawongni Govindaji temple bona Barispu wakhal tahanbiba mathoktai haina yelhomi kanba apun balup YKAL gi
president Langam angom na thadorokpa sirol amana phongdorakli sirol sina hai maitei sanamhi laining satpasingbu singsu Hindu lainingbu ikai khumnajai amadi yamna luna laujai Hindu singi laithau thoram tawbada amanga sing laida katpa yanaba thauksingda sijinaba janamitra Hindu singi sanabida yamna marueba mani maitei sanamhi laining sasariba laithau pangjariba amaiba amaibi pena asaiba amadi laining loi ahakpa singdadi madu sanadi loinana maitei singa karigumba hiram amataga mari lainade amasum maitei gi nate maitei gi su sanamahi lainingi tairen pungfai yawba iram taretagi ikauraga laiza iru ising laizai haina su pau sina makhatana phongdorakli amaromdana Narendra Modi gi khulaw miyamda yawba ngamdre nupi marup Misam miyam laumi sinmi mahiroi nasing amadi nupi khunaibu pangthananaba Prime Minister Narendra Modi gi asedin ane wale he haiba khulaudu miyamda yawhanba ngamdre khulaw si hojikti buradin ane wale he haiba oiramle haina All Manipur nupi marumna phongdorakli All Manipur nupi marup ki Secretary L Sumati Balana thadorokpa sirol aman hai COVID-19 ga han ma masumani subu wef mayok na bada city amasung khungang lamgi misamiyam lawmi sinmi amadi middle class ta leiba imung kaya gi senthok hantarakpadagi khudongsa daba kya mayok naringai sairakta petrol diesel amasum cooking gas gi mamal toine hengalakpadagi hingbada sangba tangai fadaba polam kya gi mamal atiya pakna wangkhalakpada natana sathok sasin tawbada ahenbada sel sathanabadagi miyamna wana tungsinjaba senfam phawba sijinafam khangdana khudaki oibada sijinakhibadagi nomagi khusuman lupa songa satruk tan miyoi kya sara ani phawba Sabang ngamlaktre asigumba phibam mayok naraba miyoi kayana masira Narendra Modi gi asedin ane wale he haiduna na hauna na hangnarakpani petrol amasum diesel thawgi mamal hengat hanbana inflation gi sang hengat hanbani haibisi lebas gi maming leiraba economic singda natana kalamis kyana mangjonguna lenga sida khangan gi balaiki haini se phongdorakli atopa pawmana social media posting amari lainana ukil ama book tawkhre handakta Tripura da thokiba irangi matangna social media da fake information thagatpagi damakta Tripura police na unlawful activist prevention act UAPA gi makhada Delhi based ukil ama book tawkhre handakta Tripura gi Panisagar da kanglupi irang tholakibada Vishwa Hindu Pariyat VISP gi activist singna mox ama yung khara amasum dukan kya thugakhibani Tuan ba lining satpa miyoi group ani gi marakta yengthina hanbagi yengthina hanbagi hotnaba amasum kanglup sing asigi miyoi singbu kaihawbagi maral state police na People's Union for Civil Liberty PUCL gi ukil Suresh ki mayokta case ma register tawkhi Loshilakponi state gi wangmara thokma roiba pawkhara masana poksaba masa manga hatkhibi Germany nupi court na mapunchi super jail gi fadokfikre police Hawkiba kumza English singa kungi September thada masana poksaba masa taruki manunga manga halaba matung masa matomda season aba hona rakhiba German PSC ko na mapunchi super jail gi fadok pikre haina case atu bi handle torokhiba police officials singa phongdorakli ngasi ko na fadok pikraba German PSC maming Christine K. Kawi mamang segi September thada nupi sina ma kisai ama ani amasum ahum surabi masa nupi ahum bu isingda laksinduna hatki eduga sai taruk amasum nipan suraba masa nupa ani edusu isingda laksinduna hatki madugi matung mak masa su ASEAN wa train gi mamangna chungsinduna masa matomda season aba honaram kibani masa matomda season aba hona kibadu manak nak na lairama miyoi khrana thengna badagi kan mangamki numit adudagi hauraga mak police custody da thamduna wangpong ni thabak sathaduna lakhibani haina supali atopa pawmana COVID-19 mapung fana thengnaba ngamnaba booster dose kapnaba sem saro Dr. Singh matung ini India da leriba maru oina COVID-19 infection gi risk leiba miyoi singna makhoibo anauba variant singdagi ngakthoksana ba masum virus asibu mapung fana thengnaba da mating oina ba COVID-19 vaccine gi booster dose ama kamnana ba wakhalna sem saduna leigadabani haidi India na leba asigi mapung marai faraba miyoi singu mapung fana vaccine kapnana ba leptana vaccination drive sa tharingai sida US kumba sakholaba leibak singna COVID-19 virus ke anaba variant singbu makhatana mutation tahondana bagidama booster dose ama kapnana ba sem sari hainisu makhatana pali amaromdana mai sakpade imungi miyoi mari sire electric short circuit na
maram oiduna yum ama khanghauduna mai salakpadagi maduda leba imung adugi miyoi mari siri amasu nupi masa anina phibam thina sokla hairi thaudo odu sagol sunumiki anganbada badohi district ki Gopiganj da thokibani imung adugi miyoi sing Muhammad Aslam sai humfuga manga ma ki loinabi Sakila Sandikhi sai humfuguni thoi makoigi masunupi Takia sai tara masanupi sing Taslim amasum Albira animak sai taragani thoi amasum Ranau sai kunna ahum suba floor gi tin set tumduna leiringai da yumdu mai salakibani Sakira amasum Muhammad Aslam mafamduda siki amasum Takia amasum Albirana treatment satharingai da siki Superintendent of Police Dr. Anil Kumar amasum Circle Officer Gyanpur Ashok Kumar mafam aduda police force amaga loinana lakhi amasum rescue tawduba thabak yengsinki haina supalli amaromda yum sekisa numitki numidang athengbari state asigi Samli district ta bombula thabaga mari lenjana miyoi kangbu anigi marakta khatna sainaba thokpadagi miyoi ama siri amasum atopa amana aso apan nangkhre haina supalli district adugi siba locality da group sing aduna amaga nungna thanabana singba tawduna kuthonakhi Sanjib Saini amasum Rahul thaudu odu suki amasum hospital pukhatkibada Saini makhatana lekatnaba ngamdana sikhi haina supalli Losilak poina topa atin mapawkhra Public Affairs Index Manipur khwaidagi maningda leire Bangalore based over Public Affairs Center haina khangnaba organization amana leba sigi state singi sasangi ranking piduna sei khudingi puthokpa Public Affairs Index PAI 2020 da asobu state singi manungda Kerala na ahanba apiku state singi manungda Goa na ahanba masum Union Territory singi manungda Chandigarh na ahanba mafam khankre Public Affairs Center October 13 da puthokiba state singi ranking people report adu thim manga Sustainable Development Goal SDG 13 amasum indicator yankhaida yumpham oibani hairiba SDG sing asigi manungda crime female worker population amasum gender population singba atai hiram singsu yauri apipu state singi overall ranking da Goa na khwaidagi makokta amasum Meghalaya amadi Himachal Pradesh na mathang manang lairi category asida Manipur na khwaidagi maningda lairi Union Territory singi manungda Chandigarh na khwaidagi makokta lairi masigi matungda Puducherry amasum Lakswadweep na mathang manang lairi loinana category asida Dadar and Nagar Haveli na khwaidagi mamaida lairi haina su report asina makhatana phongdorakli Losilak poina tendakpa pawang khatanga thamjage lan soknagadori haina singnabadagi sainada kakngaunana pot laisinare to nga thajabiganu ka hena pot laibiganu haina thaba signboard amagi manakta Chinese nupi amana pot lairi emergency lakpa matamda award pa laitanabagi damak darkar oiba polamsing laisinbiu haina Chinese sarkar na masagi Prajada haibadigi Taiwan ga lan soknagadori haina to nga sandoraktuna Chinese miyamna kakngaunana posai laisinare haidi analyst ayambanadi khudaki oina military gi khud thongnarakpa yabagi phibam laiti haina phongdokli adubo social media da ngangnaba mayam yengluba matamda mi singi wakhal lan thokpagi wakhal lairi haiba khangmangamli mi million kungmari rom taba maromdom sasan tawjaba democracy satpa Taiwan asi China na makhoidagi tokhaina laikhraba province amani haina lauri amasum mainland ga sungsoi soidana punsin gadabani haina phireb lauri China na Taiwan gi air defense zone da warplane kya thajinba amasum nakala maromda United States na so Taiwan da khulai kya supply tawbasina mi singi wakhalda lan tholagadra haina singnaba poklakpani hairena so pausna makhatana phongdorogni duga pathoksagi bisa lan kiba kya yaus myamna pigini marubi pauksing myamda update pizara kena channel sigi make diksu myamda thamjari and thank you